Laiba 2026 da somna online gi business ama tawinningbra. Pasa changdabida kadaidi tamaga kamaina lotion gani confused lerga lermado hujik laiba 2026 da somgi online business ama tawba pambirgadi ai myam da solution amadi yamna fazaba challenge samju ai myam free da bizage ko solution oina. So hi everyone, my name is Takchagani Surmangol Singh, founder of Asksur Academy. Myam da sigi video gi kuthang da yamna nungaiba paw ma hai taragadi laiba December gi tarik nipan mapan tara numidangi pung tarik makai da Asksur na 3 days ki oiba challenge sam khak lejai madu challenge to kana gi no hai taragadi aspiring entrepreneur, housewife, business tawjariba online da kamaina business ama kamaina build tarokani haibigi matang da aina takchagani live da sida kai tamdeno hai taragadi product kamain sagani mi kamaina porokani sales kamain tarokani haibigi matang da si phajana takchagani mayam na si program se pambirgadi makha de pibel link sida click tawsan biro sombo ai live class da ngai jaramge. Thank you everyone. Bye bye.